ꯁꯨꯃꯥꯏꯅ ꯅꯦꯛꯑꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯥꯔꯛꯑꯅꯦꯕ ꯃꯈꯥꯗ ꯃꯀꯨꯝꯗꯣ ꯑꯗꯨꯒꯤ ꯃꯀꯨꯝꯗꯨꯅꯦꯕ ꯂꯤꯞ ꯀꯝꯄꯣꯁ ꯍꯥꯏꯁꯦ. ꯏꯃꯥ ꯅꯪ ꯁꯦꯝꯗꯣꯏꯗꯣ ꯀꯩꯅꯣ? ꯂꯤꯞ ꯀꯝꯄꯣꯁ ꯁꯦꯝꯗꯣꯏꯅꯤ, ꯂꯤꯞ ꯀꯝꯄꯣꯁ. ꯂꯤꯞ ꯀꯝꯄꯣꯁ? ꯑꯣ ꯉꯍꯥꯟ ꯚꯤꯗꯤꯑꯣꯗ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ? ꯍꯣꯏ, ꯂꯤꯞ ꯀꯝꯄꯣꯁ ꯍꯥꯏꯕꯅꯤ. ꯑꯣ, ꯂꯤꯞ ꯀꯝꯄꯣꯁꯅ ꯑꯃ ꯌꯥꯎꯈꯤꯕꯗꯣ? ꯕꯖꯥꯔꯗ ꯌꯣꯟꯕꯗꯣ. ꯁꯦꯝꯊꯒꯦ ꯍꯧꯖꯤꯛ. ꯑꯣꯀꯦ. ꯂꯤꯞ ꯀꯝꯄꯣꯁꯅꯦꯀꯣ ꯃꯃꯥꯅ ꯁꯦꯝꯗꯣꯏꯁꯦ. ꯂꯤꯞ ꯀꯝꯄꯣꯁ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣꯗꯣ ꯑꯩꯅ ꯁꯦꯝꯃꯤꯉꯩꯁꯤꯗ ꯌꯦꯡꯍꯧꯔꯗꯤ. ꯁꯤ ꯎꯅꯥꯁꯦ ꯑꯩꯅ ꯀꯂꯦꯛꯁꯟ ꯇꯧꯔ ꯊꯝꯕꯅꯦꯕ. ꯎꯅꯥꯅꯦꯕꯀꯣ? ꯎꯅꯥ ꯑꯀꯪꯕꯅꯦ. ꯎꯅꯥ ꯑꯀꯪꯕ. ꯎꯅꯥ ꯑꯀꯪꯕꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ. ꯏꯁꯤꯡꯗꯅꯦ, ꯏꯁꯤꯡꯁꯦ ꯀꯩꯅꯣꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯆꯥꯏꯒꯗꯕꯅꯦꯕ. ꯎꯅꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯞꯆꯤꯜꯂꯒ ꯏꯁꯤꯡ ꯄꯦꯔꯦꯟ ꯁꯨꯝ ꯆꯥꯏꯔꯒ ꯑꯃꯨꯛ ꯍꯥꯞꯆꯤꯟ ꯁꯨꯝ ꯇꯧꯒꯗꯕꯅꯦꯕ. ꯑꯗꯣ ꯅꯝꯐꯥꯠꯇꯕꯅꯦꯕ. ꯑꯗꯨꯅꯅꯦ ꯑꯩ ꯗꯤꯖꯥꯏꯟ ꯑꯃ ꯇꯧꯗꯔꯛꯀꯦ. ꯀꯩꯅꯣꯕ ꯑꯗꯨꯅ? ꯌꯨꯔꯤꯌꯥꯅꯦꯕ. ꯌꯨꯔꯤꯌꯥ? ꯌꯨꯔꯤꯌꯥ. ꯑꯣ, ꯆꯤꯅꯤꯒ ꯃꯥꯜꯂꯨꯔꯦ ꯑꯩꯗꯤ. ꯁꯤ ꯌꯨꯔꯤꯌꯥꯁꯦ, ꯁꯤ ꯏꯁꯤꯡ ꯂꯤꯇꯔ 5ꯅꯦꯕꯀꯣ. ꯏꯁꯤꯡ ꯂꯤꯇꯔ 5? ꯄꯨꯈ꯭ꯔꯤ ꯏꯁꯤꯡꯅꯦ. ꯄꯨꯈ꯭ꯔꯤ ꯏꯁꯤꯡ. ꯑꯗꯩ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯇꯧꯔꯁꯨ ꯌꯥꯏ, ꯇꯣꯇꯤ ꯏꯁꯤꯡ ꯇꯧꯔꯁꯨ ꯌꯥꯏ. ꯑꯣꯀꯦ. ꯑꯗꯣ ꯄꯨꯈ꯭ꯔꯤ ꯏꯁꯤꯡꯁꯦ, ꯑꯩꯗꯤ ꯄꯨꯈ꯭ꯔꯤꯗꯩ ꯁꯣꯛꯆꯜꯂꯦꯕ ꯑꯗꯨꯝ. ꯀꯥꯟꯅꯄꯣꯠꯇꯦꯅ. ꯁꯤ ꯆꯥꯃꯁ, ꯏꯁꯤꯡ ꯂꯤꯇꯔ 5ꯗꯅꯦ, ꯌꯨꯔꯤꯌꯥ ꯆꯥꯃꯁ 2 ꯍꯥꯞꯇꯣꯏꯅꯦ. ꯑꯣ, ꯏꯁꯤꯡ ꯂꯤꯇꯔ 5ꯗ ꯌꯨꯔꯤꯌꯥ ꯆꯥꯃꯁ 2 ꯍꯥꯞꯀꯗꯕ? ꯆꯥꯃꯁ 2. ꯌꯨꯔꯤꯌꯥꯁꯤꯗꯤꯅꯦ, ꯏꯁꯤꯡ ꯇꯣꯛꯑ ꯊꯥꯖꯕꯒ ꯑꯗꯨꯝ ꯇꯨꯝꯕꯅꯦꯕ. ꯍꯥꯞꯄꯅꯤ. ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯝ. ꯑꯗꯨꯒꯅꯦ, ꯎꯅꯥ ꯑꯀꯪꯕꯁꯦ ꯊꯥꯗꯗꯣꯏꯔꯕ? ꯂꯨꯞꯁꯜꯂꯅꯦꯕ ꯁꯨꯃꯥꯏꯅ. ꯂꯨꯞꯁꯜꯂꯅꯦꯕꯀꯣ. ꯌꯥꯝꯅ ꯎꯅꯥ ꯑꯀꯪꯕꯁꯦ ꯌꯥꯝꯅ ꯊꯝꯍꯧꯗꯔꯦ. ꯎꯅꯥ ꯑꯀꯪꯕꯗꯤ ꯎꯅꯥ ꯃꯈꯜ ꯑꯀꯪꯕ ꯃꯌꯥꯝꯗꯣ ꯁꯨꯝ ꯈꯣꯝꯖꯤꯜꯂ ꯊꯝꯕ ꯍꯥꯏꯇꯥꯔꯦꯅꯦ. ꯃꯈꯥꯗ ꯁꯨꯝ ꯇꯥꯔꯛꯄ. ꯑꯩꯅ ꯒꯥꯔꯗꯦꯟꯒ ꯇꯧꯕꯒꯤ ꯎꯅꯥꯁꯤꯡꯗꯣ, ꯄꯨꯡꯗꯣꯟ ꯃꯅꯥ, ꯀꯩ ꯃꯌꯥꯝꯗꯣ, ꯑꯗꯣ ꯊꯝꯖꯤꯟꯕ. ꯎꯅꯥꯁꯤꯗꯅꯦ, ꯀꯔꯝꯕ ꯎꯅꯥꯅ ꯈ꯭ꯋꯥꯏ ꯐꯒꯦ ꯀꯩꯅꯣ ꯀꯝꯄꯣꯁ ꯁꯦꯝꯕꯩꯁꯦ? ꯃꯣꯏ ꯃꯔꯛꯇ ꯄꯨꯂꯞ ꯃꯤꯛꯁꯆꯔꯁꯦ, ꯃꯥꯏ ꯎꯅꯥ ꯃꯈꯜꯁꯤꯡꯗ ꯃꯥꯏ ꯚꯤꯇꯥꯃꯤꯟ ꯃꯌꯥꯝ ꯌꯥꯎꯋꯦꯕ. ꯑꯩꯈꯣꯏ ꯀꯣꯕꯤꯗꯅ, ꯑꯦꯄꯜꯗꯅ ꯚꯤꯇꯥꯃꯤꯟ ꯑꯦ, ꯑꯗꯨ ꯑꯗꯥ ꯌꯥꯝ ꯂꯩꯗꯅ, ꯑꯗꯨꯃꯥꯏꯅ ꯃꯣꯏꯗꯁꯨ ꯌꯥꯎꯋꯦꯕ. ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯐꯪꯗꯣꯏꯅꯦꯕ ꯎꯅꯥꯁꯤꯗꯒꯤ ꯄꯨꯂꯞ ꯃꯤꯛꯁ ꯇꯧꯔꯕꯅꯤꯅ. ꯑꯣꯀꯦ. ꯐꯪꯗꯣꯏꯕ. ꯑꯣ. ꯄꯨꯡꯗꯣꯟ ꯃꯅꯥ ꯌꯥꯎꯔꯦ, ꯍꯩꯅꯧ ꯃꯅꯥ ꯌꯥꯎꯔꯦ. ꯑꯗꯒꯤ ꯍꯩꯅꯧ ꯃꯅꯥꯁꯤꯗꯤ ꯌꯥꯝ ꯐꯕꯅꯦ. ꯍꯩꯅꯧ ꯃꯅꯥꯗ ꯑꯗꯨꯝ ꯌꯥꯎꯍꯟꯒꯗꯕꯅꯤ. ꯀꯝꯄꯣꯁ ꯁꯦꯝꯕꯗꯀꯣ ꯍꯥꯔꯁꯦ, ꯍꯩꯅꯧ ꯃꯅꯥꯗꯩ ꯐꯪꯕ ꯍꯥꯔꯁꯦ ꯌꯥꯝ ꯐꯩꯕ. ꯑꯗꯒꯤ ꯌꯨꯔꯤꯌꯥ ꯌꯥꯟꯕ ꯏꯁꯤꯡꯗꯣ, ꯍꯥꯞꯆꯤꯟꯗꯣꯏꯕ. ꯍꯥꯞꯆꯤꯜꯂꯅꯦꯕ. ꯎꯅꯥꯁꯦ ꯍꯥꯞꯆꯤꯜꯂꯅꯦꯕ ꯁꯤꯗ. ꯎꯅꯥ ꯑꯔꯨꯞꯄꯁꯦ. ꯆꯦꯔꯪꯗ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕꯀꯣ? ꯌꯨꯔꯤꯌꯥꯒꯤ ꯃꯍꯤꯗꯨꯗ ꯉꯁꯥꯏꯒꯤ ꯂꯨꯞꯄꯨꯔꯕꯁꯦ? ꯍꯥꯔꯁꯨ ꯏꯁꯥꯅ ꯁꯦꯝꯃꯒ ꯁꯨꯝ ꯊꯥꯛꯑꯗꯤꯀꯣ, ꯐꯩꯗꯅ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛ. ꯕꯔꯃꯤ ꯀꯝꯄꯣꯁ ꯀꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛ. ꯁꯨꯃꯥꯏꯅꯅꯦ ꯀꯤꯁꯟꯗꯣꯏꯅꯦꯕ. ꯀꯤꯁꯟꯕꯤꯔꯒ, ꯀꯤꯁꯜꯂ ꯊꯝꯃꯅꯤꯀꯣ. ꯆꯦꯔꯪꯗ ꯍꯥꯞꯆꯤꯜꯂ ꯀꯤꯁꯜꯂ ꯊꯝꯗꯣꯏꯅꯦꯕꯀꯣ? ꯀꯤꯁꯜꯂ ꯊꯝꯃꯅꯤ. ꯑꯗꯨꯒꯅꯦ, ꯁꯤꯒꯤ ꯍꯣꯜꯁꯦ ꯈꯔ ꯍꯨꯠꯄꯤꯗꯣꯏꯅꯦꯕ. ꯁꯨꯃꯥꯏꯅ. ꯅꯨꯡꯁꯤꯠ ꯆꯪꯅꯕꯀꯣ. ꯈꯤꯇꯪ ꯆꯪꯗꯕ ꯌꯥꯗꯦ. ꯍꯨꯠꯄꯤꯔꯅꯤ.
ꯊꯥꯡꯅ ꯆꯛ ꯆꯛ ꯌꯨꯡꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯌꯨꯡꯕꯁꯨ ꯌꯥꯏ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ 우름지를 탕데 우름지는 탐비그람 시 우름니드나 우름도 수마이나 탐비도네바 ꯍꯣꯏ ꯊꯥ 7 9 ꯊꯥ 7 9 ꯊꯥ 8ꯗ ꯊꯝꯒꯗꯕꯅꯦꯕꯀꯣ ꯌꯥꯗꯕ ꯊꯥ 7 9ꯗ ꯊꯝꯃꯅꯤ 오케이 ꯑꯩꯅ ꯁꯦꯝꯈꯤꯕ ꯗꯦꯠꯇꯣ sida plasticꯅꯤꯗꯅꯀꯣ sida ꯃꯀꯔ ꯇꯧꯔꯒ ꯕꯣꯜ ꯄꯦꯟ ꯑꯣꯏꯁꯨ ꯊꯥꯖꯤꯜꯂꯅꯤ ꯑꯗꯨ ꯌꯧꯔꯀꯥꯟ ꯊꯥ 5 6 7ꯀ ꯁꯨꯔꯛꯑꯗꯤ ꯍꯥꯡꯇꯣꯛꯑ ꯌꯦꯡ ꯌꯥꯔꯦꯕꯀꯣ ꯇꯥꯔꯕ ꯇꯥꯗ꯭ꯔꯤꯕꯗꯣ ꯍꯥꯡꯇꯣꯛꯑ ꯌꯦꯡꯕ ꯌꯥꯏꯕ ꯃꯔꯛ ꯃꯔꯛꯇ 오케이 ꯍꯥꯡꯇꯣꯛꯑ ꯌꯦꯡꯒꯗꯕꯅꯦꯕ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯍꯥꯡꯇꯣꯛꯑꯒ ꯑꯣꯜꯂꯕ ꯑꯣꯟꯗ꯭ꯔꯤꯕꯗꯣ ꯌꯦꯡꯗꯣꯕꯗꯣ ꯌꯦꯡꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯌꯦꯡꯅꯤꯡꯉꯒꯗꯤ ꯌꯦꯡꯕ ꯌꯥꯏꯕ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯁꯨꯃꯥꯏꯅ ꯇꯥꯔꯝꯃꯕꯀꯣ ꯇꯥꯔꯝꯃꯕ ꯃꯅꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯁꯦꯝꯃꯤꯗꯣ ꯇꯥꯔꯝꯃꯕ ꯇꯥꯗꯤ ꯌꯥꯔꯦ ꯌꯥꯔꯦꯕ sina hana ya sembaneba tha 8 9 suraba yengsine kamai tawge nante ita pai khala on asiga manabre inge manai ko manai sikpela pat pat tat le habado tat Sina ina pwede ba semgiba Hatarin tandi sura maniba Okay Libi makuko jawlan Siya Ngasi Nungsadang hapagdoog Hoy Diba semage Nungsadu yam sai ngasi Ang tawagan na Hapagdoog ka daba Ay ta This is him given it, Hannah Sam Grabanet. What Lebanet? My Tarogana. Kungang forward about. A few minutes later. Process it. Live in it. Juru kian ni banai bida. Macam ni lah. Ini kau. Antara ini bermakna makum dah. Jadi makum tu ni ba. Di kampus hai. Sini lip compost hai si. Loire. Loire. Serang dah sang kan. Aduh, horan ni bang waram. Kau. Hoy. Ha pergi. Okay, gamla da. Hoy. Aduh, kau hujan lip compost sembel loire. Mayam hai ni ko lip compost sembel ki process yang saya itu ne. Saya step mayam do dom follow to biro do juga. Isagi yum da lip compost sembiro.